Mijing tabir ba khwai pun akpu image TV na taramna okchabaga loyana Brajas Kumar na khurumjari ngasigi maroi ba pauda Minister R.K. Ranjan na JNB gi principal singa unaduna JNB singna thengnari ba problem singi matang da khanakhrei gari accident me ahum laikhidre loinana ahan state level open 7 A-side men's football tournament ama palel da ngasi haudokhri Mapungoi pau lobirasi Imphal East ki manung chana leiba JNB Yaralpat ngasi state asigi tongan ba district sing da jiri leiba JNB gi principal sing da Union Minister of State for Education and External Affairs Dr. R.K. Ranjan ga unaduna JNB sing da leiba awat apa amadi thengnariba problem kaya gi matang da interaction program ama pangthokpuga loyana JNB Yaralpat advanced oiba scientific method of teaching gi room kaya su inaugurate tawkhre thoramasiga mari leinana JNB principal singi warol tar matungda JNB singda leiba awat apa amadi thengnariba problem singi matangda state amadi central government da wari saduna menkhatnaba hotnagani haina Dr. R.K. Ranjan na phongdokhi thoram aduda mahakna makha tar dun hai adungai lisingani taret nifan gi matamda JNB Yaralpat scientific oina teaching method kaya thamnanabat hotnarami adubu hojikti mafam asida leiba thengnaba asi aduki matik nungaiba fawi prithvi gi tongan mafam kaya da India asi education system da chawkhatpa watpa amadi literacy gi rate asi yamna nemi haina launari adubu prithvi oina formal education yan hana established tawkiba country di India ni haina mahakna phongdokhi India gi oina paikhatliba Jal Jeevan Mission gi project asigi manungchanna su JNB leibampham singda yaunanaba approach tawuni haina mahakna makhatana haiki thorom asigi saruk ama oina mathematical garden water fountain ATL computer lab Science lab amadi maths lab ki room sing sagathi lebak thiba thodok ama oina ngasi nungthil pung ahum lom tarakpa da Asian Highway number 1 gi Khambok Sorjini oil pump manakta khanghodana car ahum thengjin badagi thodokta mapa masa yauna mi ahum khudakta laikhidraba sing adudi Chandel Sinadam dagi langhu langring sahi nifu humdoi son of Let Kang amadi masanupi Harsh sahi kun aduga salungpham dagi maibam Navakumar sahi kun trama thoini thodok asi salungpham lom dagi Imphal tamna haigalakpa angangba masugi Alto K10 MN06 LA 1148 amana highway gi median landuna paraklaga Chandel tamna mioi mari tongduna haidarakliba angauba masugi car MN04A 4866 amadi mioi mari tongduna sangayumpham tamna haitharakpa ut masugi alto car MN04P 1625 da thamjinbadagi thokibani thodok aduda salungpham dagi haigalakpa car aduda tonglakpa maibam Navakumar amadi Chandel tamna haitharakpa car aduda tonglakpa mapamasa punna makhoi ahum thodok thokphamda laikhide soklaba sangayafam dagi mioi mari amadi Chandel dagi mioi ani district hospital Thawal da pukhatlamlaba matung Imphal gi hospital singda refer tawkhre makhoi gi manungda Chandel dagi inre sahitra taruk amadi sangayafam dagi mioi ama punna mioi ani gi phibam luri hari ngasi anganbada Imphal East District Police na hata Golapati Public Hospital mayada achat oksing check tawduna lairingida singnaya oiba mongda auto ama lakpadagi check tawrubada yamlaba heroin number 4 yawba sapon cap nifu amadi thodok aduga mari leinana mioi ani su phare hari
थौदोक असी मई लेना इम्फाल ईस्ट डिस्ट्रिक्ट पुलिस की कॉन्फ्रेंस हॉल द पांगथोक्खिबा पाउगी मफम अमदा एसपीएन हेरोजित न फोंदोक्खिबदा ngasi nongyai matung pung anirom tabada intelligence की रिपोर्ट की अकक्नव पाव अमा फंगबदगी माकी मिजेंग मखादा एडिशनल एसपी ऑप्स रोनी मैतई न लुसिंगबा टीम अमा संगसिंदुना अचत ऑक सिंग चेक तौखी अचत ऑक सिंग चेक तौरिंगै मनुंगदा ऑटो रिक्शा नंबर MN02B6083 दगी हेरोइन नंबर 4 अदु फगत पंगमखिबनी थौदो अदुगा मरी लेना फारमियो अनि अदुदी सोरा मखा लेकाइदगी अयाजुद्दीन चेसाम सही कुंट्रा तरेट अपोप लेखिद्रबा अमो चेसाम अमदी सेमाइजिन थोंखोंग बाजारदगी मोहम्मद अब्दुल्ला खान सही कुंट्रेट अपोप लेखिद्रबा अब्दुल खान कवी चौराना ग्राम चतुक रोम की ओइगदबा हेरोइन नंबर 4 अदु मालेम की कैथेल द लुपा लाख 5 रोम की ओइगनी हारी अतोप पाव अमदना थासी तरहमदोय की नुमिदांग द अंद्रो मोइरांगथेल द नोमई कापगी मखोल ताना की हाइदना खुंजासिन ओकलकपदगी मथंगी नुमितगी चिंगना मफम सिंगदा एसपी इम्फाल ईस्ट एंड हेरोजित की मिजेंग मखादा एडिशनल एसपी ऑफ रोनी मैटेना दुसिंगबा इम्फाल ईस्ट डिस्ट्रिक्ट असिगी सीडीओसी त्रातुक सुबा एआर की अपुनबा टीम अमना फक सन्ना थीहुमगी थबक चथदुना लाकी तीबहुंबा अदुदा ngasi पुंग मापन मखारम ताबदा अंद्रो सिंथक्ता लोतुन थमलंबा खुलाई सिंह फगत पंगमखिबनी खुलाई सिंह अदु पॉलिथीन बैग अमदा योमदुना थमलंबनी हाइरो पॉलिथीन बैग ता यारमलिबा खुलाई सिंह अदुदी कंट्री मेड AK47 राइफल अमा 9mm पिस्तौल अनि वायरलेस सेट अनि AK राइफल्स की मरु 35 9mm की मरु कुनमाथोय डिटोनेटर 19 अमदी कापथोक रब टोकनिंग तरा मंगानी हाई थंबालग तिन्नरबदी लाइसंग योई हाइबा वखलोन पांडम असिदा अखोइना मियाम की दमक कथोपग लोइनना थबक सिंह तौनबा लेंगाकना पाइखतलिबा थौरांग सिंह हक्थेंगना मियाम द यौहनबा ngamnaba thambal sanglen sing hangdokpani haina BJP Manipur Pradesh ki President A Sarda Devi na phongdokri 31 thawal BJP mandal na sinduna mandal asigi sanglen ama thawal achobo bazar makha laitan them lairakta hangdokpui thoromda athoi mithunglen oina saruk yakiba A Sarda na hai tha asida BJP ki National President JP Nadda na State BJP ki thambal sanglen संगा क्रमतुंगदा वर्चुअली ओइना डिस्ट्रिक्ट अनि गिसु संगा बिरमले लोइना कॉन्स्टिट्युएंसी सिंगदा लैबा वार्ड सिंगदगी हौरगा बूथ लेवल फावदा संगलेन सिंह हांदोकनानबा बीजेपी की चथरकपा थोरमगी सरुक अमा ओइना ngasi 31 थवाल बीजेपी मंडल की संगलेन असि हांदोकपनी ऑफिस असि हांदोकलगा पार्टी की ऑर्गेनाइजेशन की ममांगदगी चथरकपा मियाम की करिगुंबा खर तौगनी हाइबा बीजेपी कमिटमेंट फिलोसॉफी द यावरिबा लेंगाक पाइरिबा मतुंगदा पार्टीगा इरोइनना लेंगाकना लौखलकपा थबक थोरमसिंगदा मियाम की दमक कदाई फाव सरुक थुंख्रबगे अमदी थुंग्रिबगे करिगिदमकता थुंग्रिबनो मखोइबु करम हाइना थुंहनगनी हाइबगी वखलोंद पार्टी की संगलेन सिंह हांदोकपनी अहल लमन सिंहना हाइनबा थंबालगा तिन्नरबदी लाइसंग योई हाइबा अदुदा अखोई बीजेपी ना कथोपगा लोइनना थंबालगी संगलेन सिंह असिदा मियाम की दमक थबक तौगनी हाइखी जिरीबाम डिस्ट्रिक्ट असिदा ओजा वातुना लैरिबा चेरक असिदा जिरीबाम हायर सेकेंडरी स्कूल की ओजा एस गुरुचंद्र एस सरजू नोदिया सान अमदी सखी टोम्बी बोरोबेकरा हायर सेकेंडरी स्कूल की ओजा एल ब्रजेंद्रो सुग्रेंगजम चिरू थांगमिलोन किलोन आर्टसन अमरजीत अमदी एम रंजन अमसुंग जिरीगाट हाई स्कूल की ओजा टी रीटा देवी पुनः ओजा तरामथोई ट्रांसफर तौखिबा असि यानिंगदे मणिपुर लेगांगना स्कूल फगदनसी हाइबा मिशन असि जिरीबाम की ओइनादि स्कूल फगदनसी हाइबदी लायदुना स्कूल मुथत हंसी हाइबगा चप मानरे हाइना महिरो लुक मरी ऑल मणिपुर स्टूडेंट्स यूनियन एमसु डिस्ट्रिक्ट कमिटी मणिपुरी स्टूडेंट फेडरेशन MSF डिस्ट्रिक्ट कमिटी डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर डेसाम जिरीबाम डिस्ट्रिक्ट काउंसिल अमदी कंगलेपाक स्टूडेंट्स एसोसिएशन KSA जिरीबाम डिस्ट्रिक्ट काउंसिल ना ngasi बाबुपारादा लैबा मणिपुरी स्टूडेंट्स फेडरेशन की ऑफिस ता पांगथोखिबा पावगी मीसिंग उन्नबा अमदा महिरो लुक मरीना फोंदोखरे
Kumja lisingani kunithogi angan basarukta pangthokadoriba taranithoi suba Manipur State Assembly da Kakching Assembly Constituency da Indian National Congress INC da mirep ogadoriba kidamak sem sariba Pradesh Congress Committee gi members su oiriba intending candidate Naurem COVID ki election campaign ngasidagi ma ki home polling da leiba ahal singda thawni jadna hodokre Kakching Ningthau Lekai da leiba Naurem COVID ki yumda pangthokkiba election campaign hodokpagi thorom aduda District Block Congress Committee Kakching ki President Ilangba Manglem Block Congress Committee Kakching ki President KSS Ibohal Kakching Municipal Council ki ex-chairperson M Inakunbi ex-councillor M Memsa M Uma amadi BCC Kakching ki thaupuba kya su saruk yakhi Thorom aduda INC gi intending candidate Naurem COVID na phungdokkibada matam amada Kakching SC gi oina mahak mathan khaktang INC gi intending candidate oirambani ngasidi mathang thoktuna ahum mari sujilakle mikhal naksilakpaga loinana mahaki oinasu mahaki home polling oiba lekai asidagi ahal singi yumda chattuna thawni jaraga mai pakpa oinanaba ngasidagi election campaign asi hodokchabani mahakna Pai natraga mahakna fatte haiduna mi hunduna ngangbusu tawjaroi mahakna Kakching asida ANC gi damak matam sangna wajarakpa adu ubiraga mahakpu nungsibiduna Kakching SC gi mihut ama oihanbiduna Kakching gi chawkhat thorangi thabakta saruk yaba phanghanbiu phungdokhi Khabanganba film production gi banner makhada nauna puthokadaba miyamna pamna yenakhraba sumang lila Okram Kunjon iba wari loidrigi yaipa thawni thorom ngasi North AOC da leiba Hotel Classic da pangthokri ngasi gi thorom da Sanju Basaspat Mayum Secretary Manipur State Film Development Society na athobi mitung Ningongbam Tomba Treasurer Film Forum Manipur na thorom mapu amadi film amasung sumang lilagi script writer Ranjit Ningthaujana akhannaba mitung oina saruk yakhi Athoy Mitungi Warol Piraduna Sanju Basaspati Mayum Secretary MSFDS na Hai Kibda Cinema na Ekoina Tauramba Tabak Tauram Sing Record Oina Tambada Asoba Kudol Piri Tokiwa Todo Watok Amadi Lakadaba Sing Film Oina Tam Hoduna Tungi Mirol na Mayak Seng na Kangbangamgani Tauramba Pugi Warol da Film Forum Manipur gi Treasurer Ningombam Tombana Hai Kibda Film ama mai pakpa haibasi film adugi thomi singi coordination phaba changi artist sing nasu isa gi role da thawai hakchang yauna act tawbiu haina appeal tawkhi sorok khaiba mani thoibana puthokliba film asigi director Ojit Babu Ningthaujamni film asigi music director Nanau Sagolmang amadi AK ni film oina puthok kadoriba Swang Lila wari Loidrida act tawkhiba Lilaroi Singha film sida maru oiba role lagodoriba artist singha sakhang maikhang nabaga loinana mai pakpa film ama oinaba yaifa mangol pinakhi film asida silhaiba Ningthauja Suras ngasepam Biju Ningombam Ithoi Oinam Lalitabi Idho Khekman Ratan Mangol na singbana mamiroi sing oiri Panbay COVID-19 gi protocol ngangna cinema hall singda film kapa yabasu pikhrabani Kakching district ki manungda leiba Sugunu Assembly Constituency da BJP gi intending candidate Mayanglam Binod Eli Chawbu Traithoi Suba Manipur Legislative Assembly election da BJP gi mere ohenduna mai pakhananu gi damak nupi miyam gi oiba committee sembagi mifam amangasi Cyril Khongjang Lekai Community Hall da pangthokri M Binod Supporters Group Siren Kunjau Kuno Khongyam amasung Nunguna Sinduna pangthokkiba mifam aduda Mayanglam Binod na hai Narendra Modi na lusingba lengak na center amasung N Biren na lusingba Manipur lengak asina paikhalakliba thabak thoram sing scheme sing ana layang bagi scheme amadi chawkhat thorang kaya ama paikhalak bana ngasi gi miyam su wakal loina taraktuna BJP da sogatpagi mami masing hengelakli Sugnuda sahi kumathoi MLA oiraklaba mioi amana sahi kumathoi asida chawkhat thorangi thabak amata paikhat piram dabana ngasidi Sugnu Assembly Constituency asi Sotharaba Assembly Constituency ama oiduna lairakli bani
mayang lamam binona makha tarduna hai assembly constituency asigi sugnuda leiba district asigi ani suba hospital asida ultrasound machine ama forward thambangam daba MLA asibu karamba makhalgi MLA no sana khonabagi mahaimasil hiram amatada semgat sagatpagi thabak amata toramdre mahakna ticket BJP gi phangduna mikhal asida mai paklabadi sahi amagi manungda hujik oirba sugnu assembly constituency gi sothar lambi thongdagi haurga hiram khuding makta sothadun lairiba asidagi chawkhat lambida ohungbu purpa ngamdrabadi MLA famdagi tokpi gi hainsu phondokhi ngasigi thoram adugi saru ama oina hana ANC da sagot lamba mioi 13 na BJP da sagolak baga loinana BJP gi lengan pising yan bidna harau tayamna okhi ngasi upung tara taba matamda BJP Wangjing Tentha Mandal gi office da kunthra mari BJP Wangjing Tentha Mandal Mahila Morcha gi executive meeting pangthok khiba loinana MLA Paunam Projen bu amuk hanna Wangjing Tentha Kendra da chauna mai pahanna nabagi damakta Mahila Morcha singna warep lokre executive meeting aduda Wangjing Tentha Kendra gi MLA Paunam Projen singna chief guest Mahila Morcha Wangjing Tentha Mandal gi president N Anandi Devi na thorom mapu oina saruk yakhi lagliba October gi tarikh 13 da lamdam asigi theater gi apex body ama oiriba theater center Manipur na sinduna Manipur theater day pangthok lagani amasung numit asiga mari leinana award ahum su yenthokna sem saba loire haina theater center gi president naba warepaga paumi singa center asida unaduna phondokre mahak hai malem asida leijariba tongan ba sinfamda leiriba kanglup sing amadi kunai asida mana taujariba mathau adugi ikai khubnaba ngaknaba numit amamam thamduna palan tauduna lakli theater gi lamdasu malem gi oiba theater day amadi Asian Theater Day asu March ki tarik 13 amadi March ki tarik 13 da pangthoknari asumna khudam oiduna Manipur gi su Manipur Theater Day su father of modern theater guru Sorokhaibam Norit Singh Laikhidaba numit asi laujaduna October ki tarik 13 da pangthoktun lakli handak sahi gi su lakliba October 13 da Manipur Theater Day 2021 Manipur Dramatic Union gi auditorium da nungthilpung ani ta matam da ritual celebration amaga loinana pangthoknanaba sem saba loire numit asida theater gi lamda donor ahumna katpiraktuna award ahum su lanthokchagani ngarang October 13 Sunday numitta angansing eco park kakching da leptan satharakpa Sunday eco club activities ke loinana Lions Club of Imphal Centurion na sponsor tawduna chahi tarhom doi phawbagi manungda leiba mahiroi singi oiba Lions International Pitch Poster Contest ki saru ama oina painting competition su pangthokre painting competition hodingaida Sunday Eco Club ki volunteers singna lamtu sengbaga loinana Upal Singh makhong somjenki painting competition da punna mahiroi nipuni to participate tawki layakpa changdamnaba the Victoria High School Kaksingi Khetrimem Sagar na ahanba Assam Rifles Public School gi Kalpa na Anishuba amadi Pierre English School gi Paikombana ahum suba position pangki wakhalon manaba apunba kanglaipak wama kanglaipak na lamdam sida thokpa thodok wathok awa ana khudingda awa batarba singda angma mateng pangbai saruk ama oina ngasi spinal cord shock podagi phamungda yataduna leiba kakching wari senapati lekai leiba moirang them suraj sahi kulumda apokpa M Sarita da chana thakna cheng hawai alu acha thau tin fish achapot mateng pangkhre handaki mikhal asida wabai kendra da BJP gi merep oinanaba thorang tawriba BJP Manipur Pradesh ki Vice President Dr. Usam Debenbu Saugatuna wabugai SC polling number 35/24 oiriba wabugai therapy saki yumthong ayambada ngasi BJP gi firal yunghankhre ngasi imung kayada paktaknana BJP gi firal yungnakhiba aduda merep ogadoriba Dr. Usam Debenna BJP Kakching District President Osam Ibomsa wabugai mandal gi President Maibom Nabachandra Dr. Usam Debenbu saugatpa miyoi kayaga punna koina satuna saruk yaki
मणिपुर होगी पुंग कुनमरी मई लिंग चामरी यांखई निपान टेस्ट तौबद मई हुफुतरे नौना कोविड पॉजिटिव थेंगनबदगी स्टेट सिगी पॉजिटिव होगी चांग चाद 3.3 यौखी मुफम सिदा मी सिबगी पाउदी लेते कोविड 19 लाइचत असिना संदोप होरपदगी स्टेट असिदा मई लाख अमग लिंग कुनिथोई चानिपाल मरी कोविड पॉजिटिव होइख्रे अपुनब मई लिंग चानिपान 73 लेखिद्रे अदुगा मई लाख 19 लिंग 90 सुबना यांखई थोइना टेस्ट तौख्रे कक्चिंग डिस्ट्रिक्ट की ओइना डिस्ट्रिक्ट असिदा हांगलिबा कोविड टेस्टिंग सेंटर सिंगदा हौकि पुंग कुनमरिदा मियोय कुनतरे टेस्ट तौख्रे पॉजिटिव ओइबदि यौखिदि मियोय सिंग अदु लेंगाकिंग टेस्टिंग सेंटर दा 35 जीवन हॉस्पिटल दा 3 अमदि इमा हॉस्पिटल दा मियोय अनि टेस्ट तौखि हाइना डिस्ट्रिक्ट सर्विलेंस ऑफिसर कक्चिंग डॉक्टर केशव सिंह मोरांग थेमगी रिपोर्ट ता पल्ली तमथिरब कोविड 19 लाइना लाइचतगी गाथोकननबा अमत ngairba pambai oiriba vaccine kapthokpagi thorum ama ngasi yaipok tulihal mayai lekai community hall da pangthokre chief medical officer Imphal East district all tulihal united clubs organization atuko tulihal mayai lekai welfare association tulihal idiga youth development organization sacrifice youth development organization dam makong development organization tokpokpi amadi youth care center tokpokpi na punna खुसमनदुना पांगथोखिबा कोविड-19 वैक्सीनेशन प्रोग्राम अदुदा मियोय चानी हेनबना फर्स्ट अमसुंग सेकेंड डोज की वैक्सीन सिंग कापथोखि वांगखेम केंद्र की सोशल वर्कर कांगाबम जादुमिनीना लेप्तना चथरकबा लैतलायरा तोलतारबा सिंगदा अना लायंगी मतेंग अमदी ऑक्सीजन मथौ ताबा मियोय सिंगदा ऑक्सीजन कंसंट्रेटर पीबगी मखा चथरकबा ओइना ngasisu ऑक्सीजन कंसंट्रेटर अमा खुसिनखरे वांगखेम केंद्र की मनुंग चनबा हायल लबुक मया लेकायदा लैबा मोहम्मद साहबुद्दीन ऑक्सीजन मथौ तारकपदगी ngasi के जादुमनीना नादुन लैरिबगी युमदा चतुना कंसंट्रेटर असि खुसिन नखिबनी बीजेपी ने सौगतपा समाजवादी पार्टी रेबल कैंडिडेट नितिन अग्रवाल ना अखिलेश यादव पार्टी की ऑफिशियल कैंडिडेट नरेंद्र वर्मा बु माइथिवा पीरगा उत्तर प्रदेश असेंबली की डिप्यूटी स्पीकर ओइन खनख्रे अग्रवाल न बोट चहुंग मरी अदुगा वर्मा न बोट हुपु पंखी पुन्न थादन किबा बोट चहुंग पुनिपान की मनोंगदा मरी दी इनवैलिड ओइखी ऑपोजिशन बीजेपी अमसुंग कांग्रेस एमएलए सिंग इलेक्शन अदु बॉयकॉट तौखी हरदोई एसीदगी टर्म अहुमलक एमएलए ओरकलबा नितिन अग्रवाल असि हाना स्टेट मिनिस्टर ओरंबा नरेश अग्रवाल की मचानुपानी सानबगी पाव यंग पिलर फुटबॉल क्लब पलेल न सिंधुना ngasi हौदुना नमित हुमनी चुपना चथगदबा अहानबा स्टेट लेवल ओपल 7 एसाइड मेंस फुटबॉल टूर्नामेंट अमंगसी कक्चिंग एससी के एमएलए मयांगलंबम रामेश्वरन अथोय मिथुंग ओइना सरुक यादुना हौदोखरे कक्चिंग डिस्ट्रिक्ट की पलेल छानाबुंगदा चथगदरुबा ngasi हौदोखि फुटबॉल टूर्नामेंट असिदा टीम ए अमदि टीम बी दा पुन्न टीम 13 सरुक यागदौरी टूर्नामेंट असी विनर अमदि रनर टीम दा कैश प्राइज ओइना मथंग सिना लुपा लिसिंग 15 अमदि लिसिंग 10 थमली टूर्नामेंट असी ngasi सानकी ओपनिंग मैच दा ग्रेट डोमेन रिबोर्न अमदि कक्चिंग वारी अनिना लंबा टौनखी थोरम अदुदा अथोय मिथुंगी वारोल पेदुना एमएलए मयांगलंबम रामेश्वरना सानरोय सिंगबु पुनिंग थौगतपा वाफम कया फोंदोकपगा लोयना पलेल सानाबुंग असिदा हॉकी स्टेडियम अमा सानबा वाफम फोंदोकपगा लोयना महाकना मथंग अमुक हन्ना केंद्र असिगी मियांगि मुहुत ओहन बिरबदी पलेल द सानरोय सिंगिदमक्ता फुटबॉल टॉप ग्राउंड अमा सोयदना सागने हायना थाजबा पिखि अरोयबदा मरोयपो अमुक हन्ना मिनिस्टर आरके रंजन जेएनभी की प्रिंसिपल सिंग उन्नदुना जेएनभी सिंगना थेंगनरिबा प्रॉब्लम सिंगी मतंग द खनखरे गाड़ी एक्सीडेंट में अहुम लैखिद्रे लोइनना अहान स्टेट लेवल ओपन 7 एसाइड मेंस फुटबॉल टूर्नामेंट अमा पलेल द ngasi हौदोखरे ngasi गिदमक्ता दि पाउदम पिजमता सॉल्यूशन जरे यंग ताबिर खय पुनपु अमुक हन्ना खुरमजरी।